Ngasi numidang wairam phongkiba kangleipaki mairagi pause digi maruoiba pau khara khangacharaga miyamda khudo tamjige Recipriya kangujamda National Youth Day Award 2025 piduna ikai khumnaba utkrai maitesu ST ohanduna Manipurge lan loisimbiyu Recipriya ngarang New Delhi da Union Tribal Affairs Minister Joy Oramna Recipriya kangujamna malem amadi Bharat ki oina lauriba thaudang asiba ikai khumnaba oina National Youth Day Award 2025 piduna ikai khumnaba utkrai Recipriya na angang oijaragasu maite nupi amagi thongnaga loinana Manipurda santi puraknaba honariba thaudang asi apemba poi haina Union Minister na phongdokrai Recipriya na su Union Tribal Affairs Minister da maitabi estilista jalanduna Manipurda thokliba thakun helaklava lal asi loisinaba honaviu haijaki amadi Minister na su angamba thakta honage haiduna Recipriya da thajaba piki haidi ngarang Bharat simba thongna pangthokiba Swami Vivekanandagi Chama humphunithoi suba mapok numit palanga mari lenana simba National Youth Day gi mapung oiba thorom New Delhi gi Constitution Club of India da pangthoki hariba thorom maside BJP MP Manoj Tiwari amadi atai masak naiba kayasu saruk yaki hariba thorom masida tonga state kayadagi lakpa tonga hiram kayada thabak toriba naha kuntrada Union Minister Joy Oramna lemjaningai oiraba mana piduna ikai khumnaba utki hairi award phangkibasinggi manungda Nagalandgi Cateris Emanuela Jardim handaki anauba World Chess Champion Good Guess Malemgi kantine mangagi awangba chingdolda India gi phiral pahankibe Maharashtra gi Mountaineer Kamya Kartin Kenyan Ladakh basket ki thinlei Nurbuna singba masak naiba kayasi yauri Garang pangthokiba tharam aduga mari lenana Union Tribal Affairs Minister Joy Amarna phongdokibada Recipriya na lauriba thaudang asi malem gi oiro India gi oiro Manipur gi bu oiro icham chamba mioi amana hekta tawba ngamloidaba thaudang amani makhoi gumba angang amadi naha kaya tholakpana Bharat asi ngasigi malem gi makokta leiba ngamlibani haiki Union Minister na makhata na phongdokibada aikhoina makhoidagi tamjana pham kaya leiri Swami Vivekanandagi Mina Thina Chairavasu Saudava Asumba Chatpa Amadi Bharat Pumalemgi Thakta pukhattuna thamlamba mawong asi Hindu monks oijaravasu aikhoi darama khudimakna ngasidi ikai khumnari asumna nahasingna mahaki phidam ingadavani haina phongdokhi Union Minister na makhata na hai Recipriya na Manipurda thokliba lala sida awaba taraba amadi relief camp na leiriba angang kayabo Hingtek Medical College na singbada tunga medical gi hiram kaya da scholarship piduna lemna mahi masing tamanba asi ubada yamna nungaiba fawi aihangna Union Minister ama oirabasu madu hekta tawba ngamloi haina Union Tribal Affairs Minister Joy Oramna Recipriya pu thagatpa phongdokhi makhatarapa pauda Bharat ki awang nopal ki state singgi oina Overall Association mapumphana fagalei Army Chief India gi Army General Upendra Dwivedi na ANI gi akhanana unavada hauji Manipur gi oiriba irang asigi matangda phongdokhibada hauji Bharat ki awang nopal ki state sing oina Overall Association mapumphana fagalei haina phongdokhrei Indian Army Chief General Upendra Dwivedi na makhata na phongdokhibada Manipur gi oina su lenga amadi security force na dakhlagliba khongthang singna maram oiraga thoklamba pamdaba hingsa gi thodok hauji laksinba ngamlei Adum oinamak Manipur da pamadaba thautok macha singthokli masisu Indian Army gi maikidigi region asida mahausagi punsida hanjilaknaba amadi sandi puraknaba akanba thabakta changsilli khongthang asigi saruk ama oina tunga ba NGO sing community leader amadi veteran leader kayaga watanari lonina Indo-Myanmar border gi sarukta surveillance and domination gi thabak paikhatpaga lonina awa ana taraba miyoi singi mateng panglei relief camp singna changjapam lauduna leiriba miyoi singda miyoibagi minungsigi tengbang makhada haukiba jaida lupa crore taragata elomgi mateng piki makhata na su mateng pangnaba laukhatle haina su phongdokhi makhatarapa pauda Maremei Village ki nupi taruk nupa ani khutlai paibasingna phurambadagi soktuna hospital da pukhattuna laikana khrei Senapati district ki manung chana leiba Maremei Village amadi Liangmai Village ani ki marakta thokliba lamgi chainabagi wathok hena chawthorakli
ngarang numidang pung 7 tarappa matamda Liangmai Village ki RK Lengping amadi ma ka loinaba khulai paiba miyoisingna Maremei Village laktuna khul adugi khunja nupi taruk nupa ani phurambadagi aso apan nangduna Senapati Hospital da laikana khre hairi RK Lengping amadi ma ka loinaba khulai paibasing aduna Maremei Village leiba yumkai kharagi polam kaya amasu ama ata tho alam ki hairi Cheraksida Maremei Ramkami Village Authority ki chairman amadi Secretary na khoyek pidina ngarang thoki bejerol amana Liangmai Men Committee and Authority na mamang sahit 2010 na kungamari ki October 15 da Government of the People's Republican of Nagaland GPRN ga yanakiba administrative order amagi matung ina borderline yauna Maremei Village ki sarukta sasiliba yum ka yauna atay polamsing numitar unigi manungda lautokadabani hana kangankray zero aduna makata na hay Kanghaliba wafam asi aroiba notice ni makata na pamdaba thokdoksing tholakpada Liangmai Land Committee and Authority na pugadaban hanasu zero aduna mayeksing na hairi makata rakpa pauda Liangmai sing na lambi tingbagi khongjang pung 102 komthokray Kabru Range Liangmai Women's Union na jangsilakkiba lambi tingbagi khongjang adu ngasi numiingba matungdagi pung 102 gi oina miyoibagi minungsi yengduna komthokray hairi Hiram asiga mari lenina Liangmai Naga Council Eastern Zone media na thodorapa jerol aman hai Laimakong Area Protection Committee amadi Laimakong Area Chief Organization gi maikaidagi lambi tingbagi khongjang adu miyoibagi minungsi yengduna komthoknaba hairakpadagi phirep adu laukibani Liangmai Naga Council Eastern Zone Kaubru Range Liangmai Women Union amadi Eastern Liangmai Chief and Chairman Association gi oiba maikai ahumgi yanaba ama purakpadagi lambi tingbagi khongjang asi pung 102 komthoknaba lemnakhibani hairi makha tarapa pauda Manipur pumtoi toidringaida India gi mathakta yelami singi khongjang changsinbagi mathau tare Joy Chandra ngasi waksing gi taragani pani panba January 12 ningthogaba numit asida Justice Committee on Angro Manipur War lising machani pamogdraga mathoi Ma Teachers and Freedom Fighter of Pangleipa Manipur gi kumja 2015 dagi 2019 faubagi oina thaupugadaba singlamdam siki saknairaba historian retired Anjay Kumar wasak laukrai ngasi wasak lauba loiraba matungda Manipur gi senglaba kanglada chatuna thongni jaki tharam asiga mari lenina Justice Committee gi Chairman Joy Chandra Kodhokjamna phongdokhibada Manipur asi pungtoi toidringaida lamdam sigi yelami singna khongjang kaya changsinba mathau tare Isagi lebakte isana kanjagadavani haibagi wakhalda aikhoigi athauba singna maithibagi akiba yaudana malemda mapangal kallaba British loiram sanokpa singalan thengnakhi lamphamda maithiraba Manipur gi athauba kayabu phangsi tauki amade loi thaduna kalapati kaisum sangda thamki Beatrice na kangleipak Manipur bu loiram chanaba honarakpada lengalolda khuthingjilakhi British pusingna duna muktada British ki asawa officer sing amadi political agent yauna miwe manga kanglada manga kaklaga hatkiwa leba amatada India da laikhidei lonina takhidei maduna maram oiraga lesing machani pamogdraga mathoigi March 13 da Angro Manipur War Beatrice laukthokki lonina kangleipa Manipur bu lan ki sem sakhi matamda aikhoina ipai puna macha masusingda message pirami Madudi mikha pongadabagi sarukta nomata oiravasu ningtamna hingbana hena phai masisu puraga chapa haibasi macha masu singi mathaudangni haina phongdokhi mahakna makhata na phongdokhibada aikhoge lebak Manipur di aikho yelami singna kangadavani aikhoi punbagi matam yaure aikhoina aikhoge leba ase kandrabadi kanana kangani India na maitei amadi kuki gi marakta buffer zone khaidoktuna thamlei Hauji kuki amadi nagagi marakta buffer zone amuk semlokpa yai Manipur ase pongloi loidringaida India gi mathakta yelami singi khongjang kaya changsinbagi mathau tare haibase yelami singna khangminasi haina phongdokhi